National Highway Number 2 IMPHAL DIMAPUR gi CHANGOUBUNG KHUL MAPADA ngarang nungthil pung mari rom TABA ADUWAIDA BSF ki Gari ama Lokkha Da Thashinbadagi personal ahum Leikhidre kaya Amana Ashok Apan Nangkhre THOUDOK ADUDA LEIKHIDRABA SHING MAPHAM da Manipur ki Governor AJAY KUMAR BHALLA na AWABA PHONGDORAKLI Press na phangba paw magi matung inna THOUDOK ADUDA LEIKHIDRABA personal Shing adudi Head Constable Surendra Constable Baju Mondal amade Constable Ansuni Haire Pawasena High National Highway Number 2 IMPHAL DIMAPUR lampi ki ROP duty chatkiba Kuntrataret Suba BSF Battalion ki Kangbu Amana duty loiraba matung Triple IT College Kangpopi Yorapada BSF ki personal Singna Tonglakpa Yodha pickup Gari adu Lokkha Da Thashinbadagi Gari adu da tongba BSF taranithoi sokhi Soklabas Sing adu ROP team adu ki Kangbuna khudakta Lokkha da gi lokhatuna Senapati Hospital da laikananaba pukhat ki haire Ashok Singh aduna hospital yoba matamda personal ahum Leikhidre haina doctor na phongdorakli haire marak asida THOUDOK aduga mari leinana Manipur gi governor Ajay Kumar Bhalana social media da thagalakpa posta CHANGOUBUNG KHUL da thokiba laibak thiba THOUDOK amada BSF personal ahum Leikhidraba amati kaya Amana Ashok Apan Nangkhre adubu nungaitaba phongdokpaga loinana Leikhidraba ki imung manunggi awabada saruk yare THOUDOK aduda soktuna hauzik laying liba Shing adu athuba matamda fagalakpa oirasunu haina governor na phongdorakli